बेमत तुंगलोमदगी कोंजेली अदुगा फागी तौबनेबा फागी तौबने हाइबने इथानुसिबी लैमना या आइसु फागी तौबने हाइदुना नुकमिनै अदुगा बेमा बेमना हाउ लैमना अदो नसांगमदब्रो कपुब्रो नमिक्का लोइना पोमे बेमा लैमन हाइरक्पा वादुदा मबुकनिंग नुसिबा हौरक्तुना ngasai thokiba thodok pumba lijai aduga pena su kapchari laimana taibangan bado yamna mandi kaino mana khali badu ba atho bema aina ngonda wa ma haige bema kapna ayo laimana da hen thoibana nang yamna nushi jabane bema susut kapi mana ngasai su hai laimana kuirabane ahan banang sokpa numita phone number lawba numitu tagi mana nangi maramda loina hange aduga kagi barasu mana loina thikrabane aisu khangde mana hairakpane adagi nangi larik tusu mana leibane aina ambuk leide nangna matam ta sawbudo number khangdabaga atham wari sanaina ada kanamta natte magane maga mana nang aduki matik nushibane aina haiging asi fawba watpa am fawba le hendruse mana loina makne hairasu mana yade nong mahaigena adum tawle bema ngasai henthoi bagi makutta thokiba I mayam duga mana hairamba wahai duga imana haira iba mayam duga pasanaraga makapi nangai aingonda haidruba kaigino haiduna leimada konsalaga kapi leimana yarse ado nangsu fazana khalo bemana call tawa ai lalem ta haige ba hek launa kapi leimana nangi phone du su mana thawaina maga pau phauna na bare bi bana tro tho be ma kap ngang tawri nang tawbiyo ai kai haba leimana nangwanda gi tawse aduga ayana paige yabro be mana hoi se phone hairaga phone du pisali leimana call tawsali chatle henthoi bana kanano ine ikari kansida call tawsila isina hairaga phone gi screen du da yengi aduga hais henthoi ba yengi ngaida miss call ta thokre bema sut tawri leimada amuka taw leima hoi hairaga amuka tawsali ring chale henthoi ba hantakti nang hauraroi mata gum paikhatli aduga hello leimana da henthoi ba bemada onjelaga bemana wakara haninga male henthoi ba harau bada loirabani adubu thawai nungai taba saraga kari phaining am toino mana bo ingonda ngangdo bo oiramne leimana hodudi hairaga khangani haiduna bemada phone du pisali bemana dan thaba ailan kre nongonda wa hairoi da mayam haikre saunu ko nahan gai khangdabane nangna ai kyam khanbige nu shibige do noidi haishu haibide nabuk yamna phate noi ado manaraga ado saurnu ko nangna haiba wa do ado su yarage ba henthoi ba be mana nan stop ta haidarak paduda ma oina ko ngaukhri kaiwano aina haiba ba haina hangjeli khangdi khangli bani thawoina hangi bani khangdaba saraga bema ipang pangai ngasai nungsi haidute henthoi bana adu nang yare hairo nangna amu call taraga aingonda ikai ba pido gi tawri natra be mana ho yare haiba henthoi ba amu ka hangjali kari haiba haujiki do ba be mana ho yare haiba be ma haujik tada khara ikai ba phawrai aduga as thamage ai haraga fatka henthoi ba harau bada loire
ikai male inong nusigai as masakado uninga ida haiduna magi phone da yawba be magi photo du lawthok tuna yengi aduga chupna kaino asuk yam nusiri sibo aidi munda ga nungairi haiduna yeta amuk chep oida amuk chep tawi as kaino ne aibu harawbana thumbaga ambuk yadre ne be mana kaino aina haikri me am tubo as koka chaida masibachi chinse haiduna machin duda thajinjai as ayo naini sisho aibu hayma ubangam kitro as yam talle haiba leimana hokanano ubangam moidori tubo be mana enjabia tumjibo hekta lerame tumo ado dalans nadi kai lekrage mado uda kuire leimana aisu kuire mado pauna bazar da dukan phamba yawe haibane moi mama do aduga maga khakne haye adugi masu wajarabane paisagi matamnina thabak tawbasu ngamdre da be mana hoida subada kali do yarabane honaba kali do kona adum nungai rakane sarkar thabak khaktana thabak nate da aidi thagatli bane leimana adubudi hiwani kaino be mana imai pe magi leinaba gaise yade ko leimana khara tawrakni tume good night be mana acha sidi laina henjalamena be masum wakan kanduna leirambani khanghaudana kaino maning singak pamali phuk haugatli aduga magi bag tuda koima mai nasai gi chedubu aibu kai chakra janone haiduna kuit otli leire aduga amuk phamung da kakhalei phaijup manung duda tumina phone gi flashlight tu thali aduga pai taiba nganbana bema ai ngasigi thodok to tasingna lankre ai gi aranba khongthang do takraba male nangnadi aise oijaba thiba khak oina khalamane tasingbadi ai nangbu nuksimanbagi khambanba hemanbagi nangbu kanamtagi oheningdabagi thokiba thabakne farase aigi asoiba wakhanse isa khakki khanbo oina takre lankre aibu amuktang dingakpiyu aisu aigi tungi punsida amuk hanang asigi thodok ase thoktaba oirasana isa khaktana nungsiruba sigi maral oirame ngasida da khangle nungsiba haibasidi thamoi anigi marini haibado nam hangduna nungsiyo haiba yade haiba adubu bema aina wasa isine ngasidagi amuk hana ainangi namangda leplaroi aina matik chaba oidri faw utkani nangi na famda aina nang kayamna nungsigi haibado adubu aina matik chaba oiba matamdo ada nangonda lankibado ngakpiyu ko nahakki marup taibanganba bema nungaitana nangna ai nuksiba mak oirabadi oiba oisana tanjadu da bema gi phone du message ama laksali bema na kananu he thenga kansida haiduna phone du da yengi henthoi bana bema na tumju jalusina amuk haiduna masu halli kai haige henthoi bana tumju ba hosu phaba kanaga text toromino phone da laichu leiraba be mana matamni ne aina di nungai tabigi hanbiraga nangdi kaidori ba hosu phaba henthoi bana nangdi gaye mingau do semdo uthuna be mana as khara leiraga semdoke henthoi bana o nang sai ngoda nuksi haidudi phagi oire o phare be mana nateba adoisu khara leiraga semgeba henthoi bana haujimak thuna sema haisine aidi be mana dida henthoi bana kari haibaduna be mana mingni dida henthoi bana as gunai tumo thenge be mana acha love ka tawra ine masu hanjali amu gunai
Hentoiba ngasidi haraubagi pankhai leitana nungaina tumkhri. Somdana taibanganba ahingdu mikup ama fawa tumthaba yaramde. Fuk haugatli aduga magi kagi switch tu on tawi. Aduga magi wardrobe tu hangtoi firol khara lauthoi. Adugi matungda earbag amada fajana pek tuksali. Hapa loirabagi tungda ngasai photo gi frame du thirai. As kai chakra sanone. Aduna amo haiduna koi thi last da khangning ning singai. Mana ngasai magi phamungi pilo mayada thamkhibado. Taibangan bana sida lere mase mangba yaba pot nate. Haiduna photo du da yengaga nangna atopa lamlan bagi oikhrabsu nangdi aigi thamoida adamak lengdana leibiyo ko. Aigi haibabu nangini haibada ningsing kudamdi sikhakne. Haiduna photo du da nali. Aduga bema nangsi phadi phajai ko. Matam pumnamakta adamak nofret tawle. Ngai hak yengaba matung photo du su hapchankhre. Pek tawba loiraba matung masu amuk phamungduda amuk hipthakre. Mathange numitni taibangan bangasidi nganta haugatli. Aduga mama mamau sakhina tare kaino ayuksida koilaw lawri dubo. Taibangan ba mamagi manakta changsala aga konjali. Aduga ma sakhina haune taibangan bana aise yamna patabra aina yam wahalabra. Sakhina kanana hainuni ichada mama leisidi. Taibangan bana ma aise nuksibra. Sakhina angau basidi mama na machanuksida taibang pansida leiramoine. Taibangan bana ma ai leitradi ma kapkatra. Sakhina hai dine nangba haijabagi wani sakhidu machana nungaitabagi maram khangbana masu tumina kapchari bane. Taibangan bana ado pabungdi sakhina walking chalamniye napada kari haining bonon chaba. Taibangan bana ai Delhi da chalaga lirikse ada tamuragi haige tawbane. Sida tambase ai tamningdreba adoima aina officer ga oibado yengningdro haiduna michi khacheli. Sakhina thida angawbasidi yengningdradi. Taibangan bana ngasidegi amuk hana wahalaroike. Ma aina matik chaba ama oiraga tholakpada ngairamuko mama warasu wana. Sakhi machagi wahaiduda kappi. Projena kainune ayuksida namana chayamna nushina kreda. Taibangan bana ba projena haune. Taibangan bana ma haibiyo haibamta. Sakhi nokladuna moi babong nachase Delhi da tamgi hairine. Projena mabu tasingna lairik lomda mai onjalagi haibro. Taibangan bana da asengbai ba ngasidagi chatpa yagadro chalasi ngasidagi hekta. Projena soidrabone nangba. Taibangan ba khuda kullaga mapada haijai. Ba asengbai ne ay amuk hana noi wahalarai. Ay gidamakta adugi saruk ay lairik kana tamage matik chaba ama oirage khale. Kapsu kapi taibangan ba angang macha amagum. Ba ay yamna lankre baba na haibada indaba kaya tawkre. Ado ngasidagi amuk hana tawraroige nakpiyu na chabo. Projena thida angawbasidi sese ipa karimta saudise namaga aigana hingise nangi asadane. Ichana pamba lambida ipana chathangani haiduna machabu haugatpi. Taibangan basu ba haiduna konjinjai. Projena okay maishan dhanwari. Taibangan bana thank you ba. Sakhi mapa machagi mataudu ubada masu ngahak kapthorai. Projena adudi ai call torage ko ticket kakhrage pung 12:30 gida. Taibangan bana okay that. Projena mama
Yenjang ahob ama sasi ichaga eikoi ohum puna. Sidai na masina machi kudigi ungdau sidi sakina. Taubirano khit ibunga haichin naini mama kaisum ungoi ko taibang nganbana ma ai lakpada kol amta tawhige haiduna magi katamna lakli kayo baga lakpada kol tawsili ring hek chatpaga paikhatli lakpana hello bye college loidro ngarang do ai laktre pharak ta baini saunu ko taibang nganbana saude ada ai laroi ngasidagi college amo hana lakpana koino haishibo larik tam to oge hairo ibo nangama ko taibang nganbana Delhi da oine taururage pabung na ticket ka kre horen pung 13 makhai gida lao 18 ba lakpana e bai thumandro bemadi khangbra taibang nganbana khangda bane ma uroi da bam phamdane aina chatoise lakpana asbai wakando khara khango kaidoge ai haige ba bemada thuman kre nangi phiret to taibang nganbana thumande chak charabane phare lao eikhoida ai thin be yauna ba chakso hape nangi lakpa nungai tana hoi taibang nganbana adudi thamake ko lakpana hoi Rajena mama icha thoi ba hogot khraba mem thoina hogalak trine ngasige Rajena haudo ucho thengi namina namjan bese isha phatabani ko mem thoi hoi haiduna machagi ka tamna lai ibungo hen thoi ba mangkan na mangi mangdani bemaret suituga chakap ama paiduna lai aduga da hoda hogolo haibane nangbo haiduna faijuktu khangching chingthoi hoima haiduna mamittu makhutna khumjinje hen thoi bana sago haipado bemana tawelda sesalo haiba hen thoi bana setpio amta bemana ngamarai hen thoi bana kharigino haise aingonda ikariba bemana as da wathi tawno seloko hen thoi bana bhabi bema ai khongrau boxer ne selaga tu mise bemana hairaga adudi hogolo haina khudang du ta pairaga chingkhat ke tawi hen thoi ba bemagi matau du khangbana mana oina chingdai bemana as irulu jarabani ko ai se thado a haiba hogolo mi haiduna namduna hogalaga chatki ge tawi tanjadu da mem thoina icha thoiba haiduna masadu nomi hen thoiba chat khrani mata gu mamagi makutu tap phai aduga chat kinu hairaga chingjali mem thoina icha thoiba khanglau lawi hen thoiba mama oirambatuda mamitu lau thorei I mem thoina imagi bungo ichadi pakhang pharabanina mangdaga jaja toriba chadine masidi hogalo thuna hen thoibana is ekhoi ma se yamda khangina ima noisu thaina torok pro sumaina mem thoina taning de he hogalo yare ne sasat thenga bane matam se ngarangsu irango isawo nangsimako kadom thokodori bano ai ko ka ngausile hen thoibana ho mamang thongrom dane aina somda namau nupina yarak pagi harauriba mutka se isai ga ngangninga mem thoina choirol do tawlera nuko hairamaga machagi kadegi thokre hen thoiba isai ga sai ngaure aidi sumhatle nangna ai ngaudore asing bagi ngaudore haiduna nok tuna washroom da changi